Namjare SKTV Group Noputramokcheri NONGTHOMBAM. Welcome to the Manipur Files, a journey through the past, present, and future of Manipur. Manipur da tha kontrago humdo helabo Manipur ki crisis aduga latest edition oina litan gi thogdog haibatar haribo mayam sing asi yeng matamda koi gi Manipur si yamna polarize oiba magi community gi magi ethnicity ki oiba wakhalo na mamang da tharga magi political, social, economic interest mayam se injin na bohona pa gain mayam se phangna bohona pagi aduga grievances su maduda propagate tor pagi mami sing tari habtre to khogi Manipur si pluralistic society amani multi ethnic society amkre tongan ba culture amadi tongan ba community sen khunda ba dum lamne aduna this is not a homogeneous society chamma na pa society manate this is heterogeneous society, and that is the beauty of our society, our state. Adubu sigi differences legada bani sigi multi ethnic oibagi magi tongan ba khena ba leibis number morga Manipur jam phajaba masak thok macha mo idune habtare adubo tongan ba community sing asena magi community bo chakhat na bo hona ba masigi afaba tongna hona ba su kaisu kaide centric oiba magi community centric oiba wakalon thamba kaisu kaide adubo magi community centric oiba wakalon duna, that is if it is against other communities atopa community lemini ba mayam sing asena koigi adversaries and enemies ki mong da yenga magi community si masi chawkhatabya de community centric oiba tabak tawde ade aduga koi community manung le ba mi phawba khena ba wakalo le phawba da masi loina suppress tawraga akoi se punjan na hona ba punjan laga punjan isina only community zakhona punjan ma bas community sina other community singi mayok ta punjan bagi wakalon sibu koi communalism haibagi wakalon se leinai aduna masi ke communal ideology se Manipur de am chawna lere koi gi society jam fragmented oiba yamna polarized oiba society am oira ta politically at least aduna hari basi ki polarize oiba us versus them ai khoi gi amadi makoi gi aduga makoi ju ke sukai de adu makoi se karba makoi gi akoi enemy oina yengba yengna bon yengba makoi orak tar gadi hari bal landam se da punna lemina bada awam oine aduna suma violence hatred mayam se friction se adumak to into legine aduna even after installation of the government reinstallation of the government Manipur da hoji phawbu se peaceful oiba atmosphere se lakpa ngamdre because magi socio political amadi economic interest se magi ethnocentric oiba wakalon se da against other communities khanmana maram oiraga hoji phawbu se da us versus them gi devices sound lari aduna sigi device karam na bridge tawgada ge habagi wahang duni adu yam chawba wahang amakang ni adu yam chaw wahang sigi akup pa duga maru parts singi matang da khana ne nung tanga SKTV gi studio election to level se amta da social scientist oja tokda DHANABIR LAISHRAM news DHANABIR NONGTHOMBAM. Welcome to the show, appreciate you joining. Also joining us social activist oja sang KASAR ni oja sang busu NONGTHOMBAM. Welcome to the show, appreciate you joining too. And also joining us United Maite Pangal Committee gi General Secretary oja AHAMED TAMPAK ni oja RAEES busu NONGTHOMBAM. Welcome to the show, appreciate you joining too. ahan base oja DHANABIR dagi open tawji oja DHANABIR mase koi historical gi oiba problem oni yengbi abradi British na sakhiba matamda British ki matam le ramba policy legacy do dum hujisu dum continue to ba batare even after the independence or even after the merger of the state in the Indian Union adra madu ki continuation na maram oiraga koi masen gi marak se ta polarization sum hengalakpa armai yengator ba to Manipur crisis to koi na invisible hand na makhang na koi se amaga khanhan bani habi okhum delay adubu invisible hand sing sina khanhan li sida koi maruina yam chawba blame ama natraga ultimately lies ke no matam na koi gi development hai tar economy amadi development ki distribution budget and development ki distribution se equal oidaba valley centric oiba aduga hill dan khar wat pasuma mayam disparity mayam se na maram oiraga magi community ki interest se he na khanarakpa madu khanarak putuna maram oiraga ngasidi friction tholok na khana chena yorok pani habagi conclusions adai de hek tabugu mami ta he tar adana masigi divide se karai de historically yengadori brana traga masi kamani yang biawjat kamai themi raj masi low yang there right multiple factor neba yes historically yang basangai jina kari gidamakta di thaina torom dream no now the question is ko akoi gi even steroid phang ba matung ba tawde si possibility ba adang mamang da ngaling da torom jina kari noi kanda basically magi common religion, common culture, common political aspiration je lamma da pull up like the yam nungaiba ado multi ethnic plural society da problem lai dena ethnic plural society da de ada akhoi gi jing ngalling da di electricity gi maram ji kaino ai kan da di ngalling da di akhoi gi maroina economy ke no se akhoi symbiotic relationship ama sagalam je koi se kraitare amaga semilon jida mapan gi mateng yaudana
ching the labor potu tamna sinaba tam the labor to ching the sinaba pinaba ngai sanaba gaise aduna hingminabagi potama yam pasan leramba value sharing do value sharing is labor kana de khangeba akhoi yaudana moi hingoi moi yaudana akhoi hingbanga moi se aduna adugi laiba potu sum lakpasina ko ngasai external force ki pot pudi tonga na laigibagi mami tabudi mapan gi dharma changa kanda cleavage togiba ko am sang na di hiding dre masita ko right adagi British la kanda magi dividal policy toraga uniform law legidaba chingna ma tamna ngakuna ma chingna ngakuna ma khoina gain toraga khaidokibaje sine ju khar lapthowan bagi mong budi lakpa adubu India chakhra matungda akhoi gi constitution ga leiba matam adagi board ka taw matam do yam phasana pulle adi adum phasana thabak share tawnaiba constitution frame tawdo wagera election do wagera amado wagera loi tawre adagi de amu dum lai ko laga now the question is 72 gi steru phanga matung ba steru chi punna thengna min rei ni adai steru phanga matung ba kya tawdre IT sadai dagi horok saisi dane ba khoina kari gi noina question tawdisi okay ngalingai dagi tawmadi ras wahang je yam chauthom be ko ada thinga kan tawji kai gi noina hangkanda irang lerek pasida lalo bagi iho lerek pasida gi masigi posi lakpra rom yeng yare drug kisu chapana ne drug su ngalingai da tawde irang lalo bagi irang lerek matam da drug ki problem ju lai ada sigi lakpasida kamaina kaidobugi kamain tawrino ina yengkanda di sagi thengdarak matamsida di akhoi gi sagi magi symbiotic economic relationship to lectre aidi mapanda pura depend torga mapande pura post charaga himina da munnabam change haibidi sagi value sharing do toroktre ba akhoi gi pa ching turelu palo pa laiba mayam jingsi labu lamang ne yenaraga adagi phangmuduna self sufficiency waramaga nuaina lerambado madu yadre pura highway da base tawre ara potu lawraga chabaga film da lerpada di privileged group unprivileged group lakhre ko adegi di kharaga pen da je sagi disparities leibji di masana khoina yamna kupna khangdabagi ni singi remote area sing da yam wai chumi ko aduga tampak isu remote area da leibdi dum wai aidi chingdana mu amor of the resource am leibni kara phai ko aidi sing mat du udi thira tha yai dana ai tampak da le sina mu remote area lebi sing sina mu khudong cha phang da kangbu sing ji di chana thangna ba ama thairan dongna khongba lupan da turien da nga pha na hinga mai po du tokre na adu wana bai di dum loi wana ni system jina ne ba lenga pasina suni ada sida luri je koina ITs ki matung da gi identity ki issue mu lak puje haibdi Manipur da say Iranga hori say subnationalism koina India haiba nation jida thugairaga subnationalism gi movement ama lakpasine ba duda ne ba koina colonization tawbadu decolonize tawno movement tawbani adugi decolonization du kaido laino British akam tu recolonize torok paini gaina sigi process da leibani ga chumine ba sigi process da le di decolonization ki process si lakana di kari doroga thugai ga dege na hai kanda ayam matam da leiriba kanglu myam ji punjan na ba honna ba jina number 1 lamdugi mi gi oiduine ba aduga mapan ge external force na lamdugi mi myam du tinaba yadana ba honna ba jina moi matha oiduine ba right keno so long as tinaba yadringai di hai ba tongning ba pot myam du loina mangrne ba aduna thingak pa kanda khoina magi ethnic politics ethnic nationalism lakpuje abadi magi ethnic nationalism gi khwaidagi phatabaje magi di pandamje aigi dharma aigi language adagi aigi community aigi culture aigi magi loina tradition mayam ji ngak ke di pundaba akhoi ngakta leiraga leigadabani haibagi pot ama lakpasine ba khoina identity gi issue da khwaidi bera leis right sigi identity issues ga loiner ga chalin ne ethnic nationalism hai se sigi ji kuki gi jungaire adegi di naga gi jungaire adegi maitei gi su identity issue si hana lerem deba maitei jo identity issue sagalak khreba sagalak pani na maitei na identity issue ji mu chalam dra ga di taisinaba mu khara lu roi daba
अखोइसु आइडेंटिटी की इशू से लेरे आइडेंटिटी इशू द लोई लेनग्रमनिना इथनिक नेशनलिज्म की पोत लोई लाखरे लालो बाबा आर्म्स ग्रुप आरंबदो इथनिक आर्मी हाइगलेको अदुमाइना लाखिबदगी different aspirations ji leiba honagreba ada common aspiration leitraba lamdu dharma tongan ba ka sukai de lon tongan ba kaim kai de adagi di magi culture ka ke loi tongan ba kai de ba common interest le di problem na te ada common interest si leigidre electric jing sai gi ethnic nationalism gi potuna ne ba aduda sidal luri ji sigi ji matom da tholopra natraga kanana semba no iduneba now the question is okay adai du yor padaneba khoina mu yeng aise adu yeng padaneba hana di tawdraga theng kan tawrisi ka gino 72 bawa sterul phangu bawda sigu mai irang am dalaite punna ju thengne sterul phangu ju punna phange adai seat allocation 40:20 ka swaina de adum lai mantri oiba dum yawi communal politics sudau tawde micro minority muslim babu chief minister dum hoy chingi chinau singi maratagi naga leader sing yam sang dum hoy communal politics sudau tawde natra adubu ITs ge dai degi di sigi poching ji honore ji kari gi noi kanda ITs dai degi di sagi khoi gi movement se ID liberation movement gi pochi yam chawna hogal lakhre aduna phajna casualty thoe adegi phone thole adedi goilawa fia sinadna puthoknare demand puthoknare manipur ning tambagi waga jo haire adumai torop matam swaise dagi di yamaroina sigi amaga tinaba yadabai mongji tapna sum lakhiba aduna ne kanagumbana su mapan gi external forcing na engineer torobra aina question lakhri jigo right ada engineer to bode am lai sina kai noida identity politics to honu matam dadi adum hai neba kanaguma khang hai amana su nangi proof sikan ge di tongana leina bono maram di nangi law nangi custom nangi language adagi nangi dharma kan ge di tongana leitraga di kan sung amoy no matra no modi masing yamba singi interest look hina no gi identity mangi bi ai na har kan di upai leitre aduda sigi muk sagat paji khoi lai bisi identity politics ta identity sagat paje yam luiba lui di to ya deba ada khoi digi lai ba pambai je irang thopasi ne ba aidi kanglu oma khanar kanda kanglu sidu men tan legi ne ba my protection ki punjan lagi ne ba moi masen yaram to bongre punjan gi du ne punjan lagi do ne ba aduna so long as communal class ek lai kanda itni class ek lai kanda loina bak se unity ta legi ne ba right adugi unity ru sagat paji chumnagi mobilize tawdana khotana awareness pidana khotana tawdadi matam yam changi ngamda basu yawiba aduga yam laiba method ta sumaina khana chaina tawraga punjan base sigi matung dagi ne ba khoigi mai demarcation tawnari se sigi jati jina khoigi sigi lamjina khoigi sina sigi na hainaraga men dana propungam se after kangu ki irang tho matung hakane ba okay aduga kangu ki irang tho matung da sagi demarcation tawbada ai map yeklakba matamda mi topa yaurgana adune ba ethnic cleansing haisi tam thongna reise kangu topa du tam thorei ba mai tharga kholaga tam thorei ba mayang ji jo adune ba aduna khwaidigi phatri se sagi kaidobagi khoina identity politics si tawgadoi no habidune ba ado in a real sense bo loi yenguradi we are the same stock mongoloid naktani dana my thumjage okay we are the same stock and also we have been living together matam sangna punna leminar pagi khoi gi common aspiration hai kata khoi gi common identity amale punna hingminar pa punna waminar pa punna lamdam sipu sagan minar pagi common identity and that identity is madu gi maike da sanjan bi mahota hojik se khoi manipur se da magi kanglu khaki magi furu khaki oiba wakal onse na mamang tharaga magi furup to oiba separate land separate territory separate demography separate politics separate economy everything separate ki wakal onse lakna khoi masem rakta khana chena bagi thodok la adu khana chena basigi waration lakpagi tangka ka busara waration si khoi Nagaland gi eastern Nagaland de pi khiba FNTF the frontier Nagaland territorial authority ki type ta koi manipur du injel lakane have gi wapum na chingba national media da ka phongja lakta na manipur se amuk hena charang na ba yabagi pm dat le lakpa and also how khiba ngasi se tang taram doini february gi tang taram ma thoida world cookies intellectual council gi maike de gi kui manipur naga intellectual sing that
naga intellectual sing naga researcher sing naga civil society organization sing se the chi ama I hai ba chi si Union Ministry of Home Affairs to su moken copy the way copy to Ministry of Home Affairs and aduga masita proposed to receive ngasai union territory dune proposed to receive with legislature adu masi laibata aragadi kai dogani ha matam it does not interfere with the naga customary land ownership naga gi lamapu ebugi customary to kem to so oi cookies ingi UT lakpo matam da and it does not undermine naga political aspiration su kem ta sokpole roi it does not seek demographic or territorial encroachment amana amada magi territory lanchan naba lokshan naba lam khopchan naba gi tabuk su leiroi magi lamdo UT to phajana mayek channel leirabani have you and last but not the least territorial integrity of naga majority areas remain fully respected naga sing taba hum sing punjan bagi makoi aspiration to da chauna respect ogani karigumba UT semak targadi for cookizo aduna masi idea si yamina si have gi proposal ama have tare chi proposal si world cookizo council na thaba proposal ni social media rasu masi object viral ori ne tare aduna so maina magi community khakti khana rahi si yes Manipur de am chawba 33 months long crisis am laigre adu basi ke crisis ke mamang dagi sum mathang escalate torokba crisis tana amuk hena feature se chahonwagi mami dune tar masi historical problem khar dilai re and koi lamdam se ki development ki issue se tum mamang gi 33 months se tum wari sark matam da issue core issue se budget allocation and development disparity development da khena baching ga tango yam chawna khena bajina maram weraga mayam se da magi ethnic ki oiba interest hena develop torok bani habi wafum ju thami and political oiba interest political power hata political power se valley doloi concentrate ore 40 seats are in the valley and 20 seats are in the hills habagi narrative ama 40 versus 20 ki narrative so heglai have tare aduga masagi devolution of power decentralization of power ko ADC ne singba sum basi the power se pi gadam se pi daba aduga admai to tampak to su panchayat amadi municipality sing su pi dna leri sumba mayam jina mar morga and also external hand invisible hand na chungno mayam jina orga Manipur se da sum bagi ethnic ki oiba divide us versus them aikoi gi amadi makoi gi habagi wakalon aikoi gi makoi gi ke sukai dia to aikoi gi only exclusive aikoi gi and against others atopagi against the laiba aikoi gi habadare adum bagi wakalon se lakona mar morga heterogeneous society on legada but sigi heterogeneity se Manipur da yam chawo problem lakto rehta hai oja sangsi gi core reason sing se maram sing se kamai yeng bibi da kamai na masi priest tor ko yaga da ke to thambiu raj akoina yenga da base area khra lai ga brief oina haiba kanda British colonial gi era de gi ko rule adugi matam de gi akoi gi system se adom yengo ba British na tawram base hoi hill valley hena khaithora me khaithora su ngasai hill da su system khaithok pa du oira su hill da ngasai gi akhoi gi development gi perspective system se same lam di phaba hoji akhoi gi hill gi problem khak lei ba problem khak lei se lam yam na chauna lei adu ne akhoi right protection akhoi ST ne haina khoi gi mi mayam na madu to focus tawraga hai ba but akhoi gi lam lei ri ba do value le handa bo mong amada akhoi gi pithribi do hingbane na government da kaino hingbana system da di pata leite revenue leite mapping leite masa gi adu leite community gi ne dum pulap lai thop de gi ngasai gi demarcation phajana leiba ya da ba system du leibne na ngasi community haiba da maseng khanara ga mi hat khre bu ko se amane ko ani suba da hoje akhoi lamje chinga acre chani chahum leirasu yankhai leirasu ai bank de gi loan lobu ya de sigi system chena akhoi da disadvantage mayam leba development ko socioeconomic se akhoi gi mi ma se akhoi gi mi sing ma se phajana analysis to ba madi changne ba aduna akhoi da hoje ke aduna system do khenarak pa gi akhoi da cap chawna thambi gre whereas tampak de lam do pi herasu value yamna lehan khre ba lam ma leiba kanda point da chal le ba ko aduga nang lam ma chama le di nang loan lobo ya re ba aduga maduna business to ba ya re ba adumaina ba system se yamna khenarak pa ki pot se amakhak tham the differences se madu haure thambiram he ba adugi mi singi mentality da akhoi gi tongan bagi system du tongan bane na mi gi aspiration da mi gi wakhan da ngasai gi kep se chawna thamme he natra akhoi ibani je room amada yum amada thamla nana mathak ta ina makha lai rasu ibani ge system se tongan khradi ibani marak te kep lai khrani ba but
ibani se compound amadani yum amane harade yum apudu ibani the same system condition to thamgadabane haba natra ton the floor lai rasu adu mathaki floor se na system ama thamkhre makha is system ma tawkhre haba adu kuirak padagi de hore ibani system to amne ne agi icha nangi icha se su mathang lakpane haba aduna British na akhoi divide and rule city already mase thukai da badi yaroi habagi kok se kadai da lakpra ra ka akhoi gi mi sing se yam maitei sing su ningthong na palami kingdom mo ina chingdana mi gi mukok kak la ga yam sathi na leirame adu era de asigi mi sing se kamai na akhoi phagani kamai na Manipur da akhoi changani kamai na akhoi na rule togani overtake togani habagi British gi kok ama changlak padegi se punsan ba yaroi se punsal la de akhoi bu hena wa onsalakani haibo mong da British na yam logic phajabada masigi system sina akhoi da gap le han khibne ba ngasi akhoi da ngasai tamon na haire kalu ke aspiration me am leibase leiba tabane ba maram da akhoi system se tongana akhoi da thambi ram me ba ko smai lakhre mai lalbada India na ngasai gi palak kanda de mu kari tawe India na palak kanda dum tawbiro same India na su adu apply tawe ba aduna 1972 da 21 da VV Girina article 371C pi ram basine aduna hoje mayamna article 371C da chauna asa thame ba akhoi right nga punama ta dum haw lari naga ki chingi lari tamba mayam se article 371C dum laina khangani ba sini akhoi yana adubu reality de akhoi se practically tawribra tawdribra haibagi pochak amal le ba ado ngasai aina haibadu lepak amad di lehan ba aduga system di tonga han ba adu di khana halibdu kanano khana adu akhoi mase khangba ma change haba adu article 371C se phajana ningthina chala halaga akhoi kamai tawsara haiba morom da chathara de mu phaba maming da article 371C se leiba adu hoji ADC election su leite natra mamang da koina su leite adu de rajnandum hango is it article 371 is alive hinglibra hingdabra akhoi question chauna leba adubu larik ti yawbne ne mi gi send de maduka khang da chakane ba adu ngasi akhoi gi tamda da chawkha khre chingda na chawkha tare budget se loin thada khre haiba gi crisis mayam thorok pase adu thorok pa tabane thorok pa tabane adu na hujik su Manipur da crisis a chaw pase ngasai kuki gi maite gi naga gi to na loina thamo article 371C se masi gi crisis a chaw le ri ba crisis a chaw le si yango go normal si po khaira kini ase maite ichi now sing so article 371C se karino haiba mun ta na khangbi ba ma change ba akhoi gi tampa achingi mi ne so mase karino haiba ma khang ma chang laga madu da phap ta mi na raga jointly madu gi process ama apply to ba ma apply to hondara kanda chingi mi na madu da warau da bo poti le natra hoje maite gi so ai schedule se pire ga maming da dum tawraga thamba tara de maite so yaro ya ba like that aduna it schedule have this akhoi gi maite gi ha sidi maite gi nati usa sidi aduru so aina haiba aduru so maite long na maite long je Manipuri ko bo ane natra adu mayam na di maite long ang ba haitam su chura chambu da di lai ri sidi aina haibi di masi Manipur gi ne adubu masi maming da thambo ora de Manipuri sing na yaro haibni da natro same thing article 371C se 1972 da pi ba natro ha 72 da pira ga so ngasi hokat pa hingkat pa laita dan lai re ba ko adu akhoi aina haijari badi akhoi gi manung da masi gi divide and hojing dang gi topic da divide torak pa sidi masi gi wana te haib ne da chahi yankhai gi mamang da akhoi da divide se haura ga lakhra pa ne haib ne da madu gi gap le ba adu di hojik ki aina lak chaning bidi madu gi gap to kanana bridge to kanana samna hangat ke connection to ga ke haib kanda akhoi gi matam gi lenga ngak pa government paiba ko akhoi gi representative sing sina masi da kok thada ga da bane adubu akhoi gi representative sing na so masi da kok thada da na la ya ba kok thada de ba masi kok thada de magi sagat pa ganda yango during congress ke ruling da punja tang khoina ngamthang hokip khoina tawriba thabak se aroi bi ni pra aroi bi ne adu ngoi gi kaino ki community gi waina aspiration da thaba tawe ba aduga ma tawgni haiba mi du da moi gi nomai paiba sing sina what se lairi haibra haitabra paisa paibra paidabra singda kahan khare ba sisu akhoi da achauba akhoi gi laina amane go adu hoji yengo akhoi na naina ba kanda akhoi se mathak ta chaloi se ba root cause ta adu da chingi sisu hoji kari tawe madu ki interest ta thaba tawba mi do vote loina ka gani ba ha okay adu ki interest ta thaba tawda ba ngang da ba mi do de vote phangoi ba adu de mase ki akhoi laina ma khak lai ri ba
adu target community amagi maram da la hai tare yes sawanna ba karino madu da overtake tawninga supersede tawninga hai tare amma akoi bu namtha bire akoi bu tuat bire abu community na akoi mathak da aggress tawre suppress tawre habagi aduki kaino sida saga khare ba aduna mi singi mentality ta du lai khrabni na adurom da chakre ba adu hoje akhoi manipur ki phifam se yamna lu he ba lu ba aduna kari mase kanana men ga da bno hayu kanda matam gi government du na bridge to sem ga da bane ba maram di mokhoi di law making body ni ba adu moina power se pai bane ba authority se adu akhoi ki lenga nga li ba hoje akhoi ki jingi khang de na tampa ki mla mayam se khara budi khang e yaw mai mai ka khola ga hangoni abc adum tak pa kumna tak se ba asigi matang da ne mla khara di su khang da ba dum yaw re ba kai taw ni tamo se sen hai ba da se kai taw da ba no okay aduna masipunna adi historically matam sang adagi manipur se the division amal lerna ba community sing marakta adum magi systematic oiba arrangement mayam lerna pusina baram weraga masi thungakta badagi piandaba mayam se sum develop tor accumulate tor ba tar maduna maram weraga ngasidi amuk hena polarize oiba magi khakta gi khanba adum laba stage to your a have humduni duna masi highest level form the york poi wahmni adu masida yam chaw role ma haise koi manipur gi disparity in development cha ko thorangda chinga tam ga yam khena ba madu wahum su thami adu da chingi tam khena bajar maru na budget se chahi khuding laiba manipur gi budget se da ching the wale tampak tana loi hele 99% of the budget se tampak loi chale only 1% ching the chale have gi narrative hauba social media da adum lana propagate to busum yam dari aduna isam cham example na basic example hojik chali ba senba chahi have march ki tangkun thama thuida loiduni 25-26 की सेंबा चाहिए से की बजट से प्रपोज होगी बसे पार्लियामेंट ना क्या मतलब तो कोई की असेंबली लेते बना मर मर का पार्लियामेंट ना बसे पास तो की 30,969.44 करोड़ ने आई थी मसे 31,000 करोड़ ना है रुसु यारे 31,000 करोड़ की बजट प्रपोज तो बसे दा 19.5 करोड़ है बता रहे करोड़ कुंठा मत होगी मनुंगा करोड़ तरामापन मखाई सीधी करी दिसक द रेवेन्यू एक्सपेंडिचर द तोलो पेंशन कोई डे टू डे की गवर्नमेंट की एक्सपेंसेस मैम तो लोई चक्रे चली द नागा की कुकी मैते के कनागी है खाई दे सिटी फॉर द स्टेट के लिए मैकेनिज्म मैम से रन तो द चखि सेंफम नेता मतलब लेमहरु से कैपिटल एक्सपेंडिचर कोई डेवलपमेंट द था द गत एसेट क्रिएशन द चिंग द बोरो तंपात बोरो तोंगान ब चखो थोरांगी थबक तनु के लेमहरु बे सेंफम से ओनली 4,040 करोड़ लिसिंग मरीगा निफु खतंग ले मोरे अदु अतोप सेंफम दु काय सकने कांदा अतोप सेंफम 7,433 करोड़ जना मणिपुर न पूरी बस चही खुदिंग सेंबा चही खुदिंग की लाइव सेंफम से कोई बजट के 31,000 करोड़ 35,000 करोड़ है मसरी दा अपू पे सेंफम पैगे यावरी है तारे अदु पूर में हम तो सिग्नल बगी सेंफम से 7,433 करोड़ यावरी अदु परसेंटेज न येंग मतम दा रेवेन्यू एक्सपेंडिचर है तोलो अमदी पेंशन सिंग बदा 63% चखरे 13% ना ngसागी साखो थौरांगी थ केनो द सखरे सेंफम से अदुगा 24% ना लोन सिंगना बोना बद चल ले रहता अदुना कोई लाइव सेंफम में हमसे लोयना वैली द नमजन बगी टाइप त खलगा कोई मसेन से नुआई त बखना बद सुखना द पब्रा है वखम ने अदुना पॉलिटिकल गी ओइबे याम नुआई त पोना बा अदगी इकोनॉमिकली सोशली कोई से मार्जिनलाइज हो रे कोई द कनागुमा मन एग्रेस तौरे कोई मथक त कनाउना डोमिनेट तौरे है बगी वखलो नंबा सिसु दुम मै कोई मणिपुर की सोसाइटी याम साउनो रिफ्लेक्ट तौ हेतर अदो मसे कराई दी लाई कमाई थमियो जा राज अहमद थागसरी मरुवेना हुजिकी लाइब नैरेटिव्स मैम से नसी की लास्ट 45 इयर्स की कोई एक्सपीरियंस था 30 इयर्स बैक चलगा अमतंग येंग से कोई मणिपुर द लेमिनारी बंगसाई को जा धनबीर नामदी ओजा सांगना थमख्रिबो वाफम सिंगसी तसेना मागी लैरिबा लमदम सिगी एस्पिरेशन नमा लाख्रिबसी कराई वाई एरिया दगी नो कमाइना तौबनो हाइबसी 30 इयर्स बैक ता थोइना का हेना लेरमदे हाइबो तार एखोइना याम कन्नन मतमदो द नहा होइना अहलमन सिंगा लोइना रगा तौबदा एज अ मणिपुरी अमोइना आई मितै पांगल ओइजरगसु आई मुस्लिम कम्युनिटी नत्रगा इस्लाम गी ओइबो रिप्रेजेंटेटिव ओरगसु मतमदो द मणिपुरी अमोइना एखोइ रिप्रेजेंट तौरगा लेजरम अदुगुंबा कम्युनिटी अमनी लाइकवाइज अतोप कम्युनिटी सो अदुगी एक्सपीरियंस सब मानन लै लास्ट 30 years around 20 years सिगी स्वाइ सिदा क्रश तौछलैबा मसिगी इश्यूज मयाम सि येंगुरगदी तसेंगना न कराइ दनो मसि चाउना कनानो अमन ngसाइ ओजा एखोइ धनबीर न सो हाइबी बदा याउखरे चाउना कराइ दैनो मा
invisible hand invisible hand namana sinba ma yauri haiba ma nan ojaraj ga khoi ani yauba khoi gi Assam Rifle Manipur University ga tauraga resurgent Manipur haina khoi gi am chauna tauba seminar seminar am city convention da pangthok khiba du da high river reality singdu adugi reality singdu gi khoi si collateral damage amani ena adumaina ai thamge maram de khoi si kari gi no haiba ka na makhoi gi kanagumba kharagi mioi khana utilize tawna na for example khoi da lairiba Imphal da lairiba citizens it should be equal to like Delhi da laiba New York da lairiba Manhattan da lairiba Silicon da lairiba mayam si ko manafam thoeba but makhoi da swai da categorize tawra ga makhoi gi oiba tongan ba narrative ma sagalap ka da madugi geopolitical issue du da geopolitics ki issue du da khoi madu maina insert tawbane na adu maina thamjage point amana la iba sing si maruaina sengna haira kan da khoi gi yam samna masigi inclusive oiba idea ma handaki masigi khitang di zaraj gi wafang du da kai dodra kan du da khoina handak ikui dana khoi organization amana Federation of Haumi makhoina khoi gi pillar ma yungi hairo pillar si da yaw de na tawdana yam chauna khena ba ma lakhri se khoi gi maruaina khoi community ga tawbadagi khoi gi hanagi UNLF ki chairman obiram ba pabung RK Sanai mana khoi khara UMPC gi team kaura kan du da matam du da masi aina kai dawning ai se khoi gi hairiba mayam sing si manada mayam du kramaina sem ki ha gi adwai gi area du naina narrative ma case study hai gadra madu da khoi da symposium tawi symposium du gi mading decoding the present a holistic study of Manipur socio-political realities aina khoi na hairiba si gi si tawna no phone kan da paung nai khoi kaura ga hairiba leiri mayam si inclusive oiba idea ma da ai disparities leiri mayam sing si masi gi ona taina ba dai khoi na tongan ba kai no mu puthok ta ba yaro hojik si amna critical oiba situation amani haina kaura kan da wari utai sare kan si dai khoi na speaker khara khaljare yam samna tamna acho ba sing du ta haijege khalam matung si da speaker sing je khoi mayum chare haijare adui matam da yamna tongan ba individual Delhi dagi kana makal mathen mayam amana threat tawraktana kholakta makal mayam tawkhre madugi FIR tawbu khotpa ojaraj khoina se habe khangbiramani leiriba mayam dugi threat mayam sugi maraktu dagi speaker kharadi last moment da invitation namam daida invitation namam dai sida khara masana hainada bada khara uneasy obadagi yaujara roigen haire baton ne khoi se sample puraga paung manakta khoi yaraga de smail tawraga khoi masi liai thokpa natragana kamai tawsige na haibana chimbagi mawong amagi mong du de khoi chale pabung na khoi si uraba kan da phajana wari watai du tara matung da pabung na hairakhiba wafam amakhak lei aduni aina mafam se thamningi sigum besi rais thokani Manipur ki leiriba hojik ki structure sida thokpham thokpa karigumba hiram adugi dugi do punsan na bagi natragana magi tongan ma narrative magi aspirations hagan narakpagi sugumba si thokani thokning ba thoksasanu program du singa dabani aina moderator oibado du oigani na lepki okay what I mean to say here is like nasai uza sing the highway kriba madugi asoi ba adu ai mayam kena ba mayam malai ngarangi khoi gi Alimuddin Memorial Lecture ay ngarang ikhoy ama tawje ikhoy su madugi asobo part ama lawje nasai uza dhanabir na highway bada yawbi khre ikhoy gi 1972 India gi ihal ha na ikhoy na statehood phagpa kholokpa gi torpa ka da pangan mitai pangan gi dagi mahangna karamna CM oiramino aduga naga dagi ikhoy karmaina CM oiramino Manipur si hamna inclusive oiba matam do da dagi 1977 gi election si Manipur gi mitai pangal sing gi history oiba mi taret amukta da ka khiba dugumba yamna mong taba ngarangi oza ikhoy gi pabung joy na haiba da yam phajaba poraba 24-hour politics to bangama Manipur gi damak dagi ikhoy gi khongjom war da mahana kari decision lau khibage adi RMC si laina hona bakan da ikhoy gi pabung lai khidraba yumnam yai maga adagi ikhoy gi lai khidraba ikhoy Alimuddin makhoi ani sina BK Nehru si khudakta ikhoy gi nurse ki ikhoy hostel sida pusallaga mark se khudakta ikhoy gi inauguration gi photo puraga ikhoy gi matam dugi Srimati Indira Gandhi dagi karamaina RMC purakhibagi wari inauguration se tawrure aduna ikhoy smai taw khotpagi sugum mayam gi inclusiveness si hojik kari gi lapthok khimo haibasi kanada no ba ikhoy na kai ga doris marwena nahan mak marwena sugum mayam gi ikhoy gi kari haitare chauvinism khara di ikhoy da dum nahan so ikhoy
mayamda ikoi hairi duni haduna sigi mayam sigi leiriba mayam sing hojikti ikoi hena khangminaba hena bhab taminaba inclusive ki oiba idea ama puthokna na hotna minaba aduna tadana ikoi gi machine gi maraktuda hena mawung ta da hojiki hairiba fun gi oiro natragana tongan bagi leiriba mayam sing se masigi se ikoi maruwaina mafam sida kaina naba sila iba remote tawra iba masigi se khangna maduda pande gi reference mangrang oja join pi manamni delhi da phammi ba pmo gi office ta gi fawo yaroi mahak phamhan gadabani haibadu langba kanda uppaga ta gi na delhi da yawe dai khoi mayam sing sina chap manaragadi yes leiriba situation karai dono adu de hojikti makoi da sum blame tawra leibu na taba ikoi ground reality sida leiminare ba ikoi oja dhanabir oja asang RAEES ahum si pullaga kari tawba yage haiba ground reality du checks and balances tawba matam du yaure haiba wafam du ne ba ina thamjani nadraga di karai dono mai ikoi waro ba leiri karai dono mai ikoi keno ma tawba leiri masida gi laptho khina ba gi maram kari no community mana kari no magi separate administration adugi lim adagi lim mai tongan separate ki ba tongan bo khalam lai si karai da gi no haiba potune okay aduna people's ki aspiration du ekhoi mayam kari gino punsandri si mi du na sanaba da dum sanaba du su sanare si khangaba de ekhoi karam ba mawong gi strategy tawgani haiba du ekhoi na hoji khangba darkar ni haiba du aduna ekhoi aza manipuri ai di oja na han maksu dum yam phajana emotionally wa fam phongdo khrabu ni manipur haiba se han bada ekhoi manipuri ni haina khanba ba darkar ni that is very important adugi matung du da makha ta ba problem ni ngam tang han khanase okay ahan bada koi se manipuri macha ngaktani manipur lamdam sigi manipur gi macha ni habagi wakalon si chen ba mathau tai habi hom duni that is the common ngasai habi khiba common aspiration natraka common identity koi marka leba any common oiba identity he target koi se manipur lamdam sigi macha ni lamdam sigi chakhon bedam ta lamdam sibu ngasi gi phim si yorona bada khona bada thaudang lawrpa community ngaktani habagi wakalon se punna khanmi na mathau tagani aduna masi marakta masoi tabagi raga tarpi abagi wakalon leba sing se koi lokthuk puchongone and as we have already felt koi da soi sida invisible hand ama force ama na koi se nungsinadra amana amagi awaba da nungai ba phawba amana amma nungsinadra bagi masak se lehna ba sum chel libasi politically socially economically culturally koi da chel libasi external force ama yaure have se khang taragadi natraga policy paralysis ama yaure ha taragadi madugi policy du change tawna na ba aduga external force tu thengna na ba koi pakum thokpra have ne otherwise sujik se koi gi sasi tharu na he hai bo wahi makhala english ki wahi epicaricacy है दने epicaricacy है epicaricacy दी कहना हाई मतलब दा कनागुम अम्मगी अवापद misfortune दा याम नुंगाई ब लव ngamba mi है तारे और मैं तो दा कोई community सिंग community अमन वापद अतोपा community अमना मधुद नुंगाई ब लव की फिल्म दा लेता रगते कोई नुक्सान ब सोंगा मोय दोना epicaricacy से कोई थुगाई ना बोहना बगी वापम दुलाक तब संग या solution है तारे अदुना कोई breeze तो उनके तम तो जा कोई ने सु खांगे historical problem खरे ले रहे policy paralysis खरे ले रहे aduga hujik disparity mayamam su leire habtare aduna si mayam se khangabri na koina lambi ama chok out to bo mathok tabra sine aduna lambi se gi machal sing se kari oi bi agi kamai thambia raj marwena akhoi mayam na khangminna bugadaba malaiba ai khangdana saunu nataba khangna saugdaba pot khangminna raga saudo pot yam leiri yes keroda matei masing yam basingna chingi leiriba film ji yengna kana chingi miyam ga matei gi miyam ga matei ne na hena awaba nangbagi mami tai ga je chingnong khanggadone ba kagino da out of 100 ta 8% khatang leiba ya ba 92% leiya da basi pithibhi da kanam leite accept mate natana adagi election hairo vote tha da ya ba lepde ya da basi ju mate natana pithibhi da kanam leite adagi pa ha ba ni sidumpu do impuna khoi gi ni kunna oidu kundu di reserve ne nam so ya ponte impu ji da te yu so pe ai unreserved ne ba among da amano pu khoi ni bu oi gum ne ba adamaina kathok pa ya ba mu yam yauri ba asida karim ta haina rakhi de dana adagi di tampak ki pick khabsi da 0 mile si da any community na khunta ba da maite na nom tang si complain to bolite maming thom no bo tholo ju ki so haina di ai di khamin na ba ya pot me am le ri ba right adagi chingi remote area sing da yam wana le have su maite na khanggadau ne ba aduga khwaidagi soi ji kaina soi no communal politics to drasu electoral politics da
communal line da tau na campaign tawi haiba jibsu khangda ne yes exactly adagidi atopa amana Manipur gi politics yam tang yengoba 72 gi mamang da aikoi assembly leite natra assembly leite ba mapan gi mi singsina all the head of department paibuji even 1980 ba pai doine ba seru phanga matung ba each of the department of the Manipur gi head of department je outsiders ngakta ne ba outsiders sing na toromba mayam du semamba kholamba mayam jingsida manaba manada bai pot ama lakhridu moise kanano haiba question am jo hangdri ba koise maru hulami mayam je edi ngalingai di from the very beginning 1950 de koi loi pair ga ko a koi interest loi torok padu nataba ada hosi kui di sei tara mutang ai ri ba koi head of department mayam je khara koi na pair sing je adagi de mu sigi marakta permanent executive na koi na yengbi ari ba MLA mantri nataba hek thabak join to the bureaucrat mayam je maximum bureaucrats is from hill areas never moidi permanent executive hai ne ba policy se mi kholim mi ani moi ngak ta ne ba MLA na de mantri na toshne ba ni moi na pathok ba wani se madi moi ngak ta ne dana ada moi ki contribution se na krai da where is the contribution of them hangba ya ba pot ama ne ba ada ki di adumaina live train si khangaga hoji sida khoi kaidoraga phaminnaga dage haibji sine ya maru re je akhoi da heta situation ne demand toriba aduga keno nei se aduraga di now mapan gi external force na asugam sangna sanaraga lakpasida akhoi na madugi reality du khangdana paksawra sawnai je kari no haibam laktra do aduna kaim kan da khoi na se kugi ga maite khanare kugi sai bana tawa naga ga maite sawnare naga sai bana tawa adu modu delhi sai je khoi da delhi de wonjali je se diversity na pi ne ba kana go bana khoi da adu di chai de ada tai de khuba khudre adagi di viewer masing yam da bi aidana but akoina delhi da tainari sigi maram di ate bogi na te ba community khana iba nuai na da community ba taisana le ga di potisum chau thoi dana delhi da thamaga di potu pixel le dana adugi mong du da leiba du da yengi ne ba aduna number 1 da electoral politics ta kogi kraini magi identity ki communal politics ki mong da ngang sa ga to buse mana pisa tab da ja thoga maral sibuna to da sibje asa koi kari upai le thada de ne haijal di sauta ne remote le ji khangje bodde sebno pe juma lo cha thoe seng ye libasi on thome jinga piece te on thome adu ta samna am ta sale praja sing du de amu du waro re si jam sang lakhre ba adagi election campaign ju kangbu amana kangbu mu hullaga vote kai ba adu dani khobayam khuri je nuai ri ko sigi ji sukto to de bora ma de number 1 ade ani subada sagi even allocation of magi criteria development se even development di amaru hoy kre I think tam ani makta yam hena sakot pa manadra ju maru hoy ba basic hoy ba health care education adagi transport and communication adagi lambi thong ga sidi phajna hena chokhreng ga done ba ada si jo koi na khang ga bam lai ko pithribi gi ityas yengo any country of the world yengo yam chakhot renge matam da the developing stage sida magi capital to the chawkane ba aduga magi rural side to adu chakholo ba aduga develop oigradi ba rural side ne mu chawkane ba aduna mi gi migration je ahan ba de mu urban de lakane ba kona rural de loi kumdagi ne ba sisu chanabi amane ba aidi capital ni har capital sem da dia roina a facilities me am do loi confined to way se what about of the state to gi magi maturity of the development do yengo ba kaya mapung phagra bano masida anjal loi pi le re bra natagna atai da scatter torok bra distribute torok bra ga yeng musi ai ba ada mana develop torok matung da di rural da loi na migrate to re te rural ne hena chokhale ba aduna magi sigi process ju la oi haninga lete aduna thamjaning se amabu amuju at any cost hoje se manana facilities je phangan ba change ba sana bagi wairo health care gi wairo education gi wairo exercise gi myam do ado sidana school je ta konung man lega adana segai ba lega di waro musan tamne ba ade sidana line bondu tap tai lega adana kano blood test on ngai bo litra di masana waro tamne ba adugumba pain da ba myam jing sida external force wagera lenga padong wagera wu to yam lai ba
yengudna se hai kanda heta sane ba Yes. simi am se toroba du ahum subada akoina tiny degi symbiotic relationship ta phajalaga lakpa economy value sharing je masima kaunada ba di leiba me am je thabak su tare kana aduga pesa ta na hona tare adagidi amana phangdaba amana pinaraga hingnara ma mong do ngasi ju tobi yare kaino da 92% je masi revenue oidriba Manipur ki sama ki manong 92% je income amata laktriba ana income sura laktri productive oidriba in short adu di kanana lebak tu kamai tok dage aduna ngasai gi kaire hai me am do 63% je tolo ki khakdok di lemori ba du kaim leitre dana aduna sigum ma ji khoina khara productive oina ba ju khara hotna biba productive oina ba hotna ga economic development si karigi riya do no fertile level ngak plantation economy to kanda faidagi pisa jam phangba lepa tu saukhat pa adagi di lepa tu sahong ong ju leidui ko aise aduna economy ju demai to biro aduga political gi di to some extent communal politics to dradi phai tawraga di 40:20 ji phajda leiba haibadi metena communal politics tawte jo tawre khalone tawrken khalone adu 20:40 ju phatte ba adu da ne kai na by communal thamji kai ri by communal thamaga di saigi panchayat kana se ko gi assembly je legislative assembly ju legislative council mo legislative di micro minority me am de mle we laksar ga di nearly kunne na yaura ga di accommodate tawre de na ko smaina lenga ko jing sina tung da tholka da ba sigi yenga matam jiga chara na khakra sum machit to bi hor diras ai khan bada problem ji lero damne asigum je su ubida ba mai aduna problem lebine khatam jage okay taw ko ma'am le du maru electoral politics ta masi chum thok pa ya bagi area si amna leibra na traga masi ko gi social cultural level da chum thok ko na yam oina ubibra uja sank me thembi raj je tamona bajan di thambi re ko do bo akhoi reality da hai tare practically khra oiba ya da ba ya chaka so dum lei ko oi maitai sing na vote ti thada ba ya ba election le pa ya da ba tu di neon matamadu gi system soi ki bagi ni nang sai hai re but adu gi delimitation madu gi tawba kanda chief minister kanan oiram me hai be ki akoi thikal lu se ba wari ne ko adwaina lakani plus aduga masi tawrapa matam da ngai TAMPAK की होजे की MPC दामन ले रहे वैली की है रसे को हिल की है ना मणिपुर की काना निगाई की अदुमाइना अखोई की population the water do adjustment तौदर दी सीट अनी फंगलो है बा जी नागालैंड दा सीट अमा खक ने है बा राजा सभा में का ओटर अखोई की दी अखोई ना अमा हिले ना ओटर अमा इनर अमा राजा है ना लापा अखोई ना काना द्रो वारी ने को अदु की proportion ने ते सेम्बो माले अदु बो होजे TAMPAK लेपो याय Valley ki di kaino reserve di nate natra aduna moming da ni hoji valley da lepaka da ka badi suka ka ro hebo ado hoji valley da hangang oigera thobal oigera asiki noria pakhang lapaka da akhoi tribal amma lepa ya lep se haba what suti suka ka ro heba seki proportionate so dum le heba reserve di nate heba plus lepa di ya heba dubu होजे कि इम्फाल द लेरिबा वैली द लेबा केंद्र सिंह दा ट्राइबल वाटर क्या तागे ने होजे हाइगांग से हाईएस्ट वेरम गनी वांखै सिगा अदु 2000 यस एक्जेक्टली अदु पोलराइज वेर पर्सन इवन वजा होजे हाइब्रिड तो नसागी अनरिजर्व सीट से ता वोट लेपदी आए अदु वो ट्राइबल क्या तानी मोने वोट पिरगन हाइदि ट्राइबल खतना वोट पिके दम तसेन फॉर एग्जांपल अदु सुका का हाइबो वजा सांग ना हाइगांग असेंबली को कंटेस्ट और से बा वजा सांग वोट पिदि समय लाइन दे के लाए Pini kapisu pini pani pini loy pini. Okay, itu dia yare. Kamu pisu mai tele. Masih yang beri am tu tu. Itu yare. Kamu pisu mai tele pu yare. Itu di leu dah. Exactly. Itu na. Aku itu practically kerja siapa. Itu vote hada pati yare ka lepa ya tu. Aku isu nungai te. Ko. Nepali kar. Woi ne karo mai tu mai te hai bene. Itu Nepali di misi ame na. Nepali di more than 10,000 lagi. अदुदी को अदुगी प्लस माइनस ने दा अदु जिसु तंपाक द यस अखोय ट्राइबल 7000 8000 योबो लेरदी कागनी अदु कांगपोपी की सियाम इंटरेस्टिंग होइबना ngasai unreserved seat ni kangpopi reserved seat na tiya tare aduna reserved seat na ta basita ngasai gi Nepali hana karamina hadak Nepali phau liep ke to matam da liep ngam handa basi ngasai gi polarization ki part me aur adu ti ko kai no ne tampak ta liep ko hai liep ko di ani ka
adu yamna hanglo no madu khoi ki valley ki soiba khra le Okay. adu di hairo no ILP ki indigenous lakpa ki threat lei ba gi ni adu ki pot tu di ko ore taw threat lady se karam no ja no make up some threat na te madu ki na ta ba kaino ma nepali amana madu ki tawro lekani haiba kanda ILP ki issue kan le ramdana adu nepali city mapan de ki kona lakpane na aduna adu tawba yaro haiba ki thena ki ba aina thena ya ba aduna reserve sector Right. in course of time no ma never go ya aduna ya di yaro hoy aduna practically yadabo poti khadi dum le ya ba ko akhoi haina bo wa ne ba dunga sai lep body thadara lep ya da ba hai bisidi ya ka ba da tu amane na lep ya ba gi di pi gi da ne na right to di hojik ki na hairap tu da hoy valley da ka da ba khang de tribal man lep di ya ina ko adu na man adu ka ba di su ka ro he ba dum hai bo wa ne ba adu na outer budi dum ka re na ko adu na sumaina ani phanglam gi adu gi proportion da lakpa ne haijari ba adu maina valley ki khara thoba ki khara outer da haplam ta taram da haplam da tar di adu matam da sikam le be yaru he ba adu potu da police du tawbni hebni da adu ama were adu ga ngasai tamon loina hai bi re akhoi ngasai na haibu do adu na akhoi se phajana phamina ra ga chamina ba ama change ba adu hojei tamon na mayam haibu du chumi ba maitei gi maitei haibu ne remote area da leibe singi awa ba dum lei adu maram di lam lei tabagi awa ba gi ko to adu bu akhoi na ching da de tolop cha dra su kai su lei dra su hingbe ya ba pambai de mun lei jaya ba adu su phat ta bi na ba phaya ba at the same time madumai na tawdana article 371c se akhoi na semba na te ba government of India na matamadugi chokha thoram balance mananingai maramdi hojei pot to lakse tamona haibadu yam chume ai ya ba dubu literacy rit di kadai di lae ko lari le shu haibadu di advanced di maiten na thina hele ba matamada tribal da chingda sen haibada tamo city ko haina se ba akhoi gi matam da akhoi da mathematics science tapining ai oja thi phanglam di sen haige phangde adu maite ama kaurag ga tambi tapi maite ama khakdana maths oja science oja oirame hojik agi icha gi matam da agi icha di hojik maths to adum haire chemistry paka tarena adu matam da hojik chingda kha adu na akhoi si urap kuidri ye asu si phata bi kidabne matam da khoi gi lari le shu haiba mayam sidi maite na thin advance we adu gi ne hojik mi khara na hojik ki akhoi gi lari haiba hitaba khrang de akhoi gi chingi mi maya MABL loiraga ko ma chap wa ne but matam da di doctor haise naga da machine thiba ngame tamo asidi akhoi kauroi da bani ko engineer da di machine thiba ngame school oja da machine thiba ngame adu gi differences se kep chaun na le ba madu gi matam da lari haiba haitaba laibne na ngasai gi article 371c se chokhabda manana chappa ya ningai gi tamakta sinba oirame ba adu maitai sing adu phata bi bu phaya ba dubu sometime samai mi khra na de article 371c se channa haning da ba support tawning da ba taw da ba pot se la ba adu de gi hoje manipur do ngasai na habdu ma se crush oina le ya ba ko crush oi de gi hoje ma se implement tawram ba tar de akhoi gi tonga communal gi aspiration mayam sakat pe se sakalam da su kana na khang pare hoje madu da leire hoje su ADC election se phajana chala halaga phajana equal development nation na haibadu budget to 35-50,000 do budget semba kanda ching da kada wali chap chana ajasina torop ki ne asidi development ki ne haiba kanda area ye khra yenglaga sinbiro di ado hoje ti amarong dai na hai the part the private su paisa paiba le na football turf mayam leire ado di community hall leire ado di matangi lakpasidi chingdi community hall leitaba mayam leiri adu sida sada muhto ada sajena haibagi akhoi gi matam gi chahi gi ko amadu gi proportionate ta adjustment tawra chaladi ching the for example football turf amma nataka community hall amma private individual amma valley dagi maite yamana natra maite pangala mana ching the sagi lak matam da adu lam encroach to bune loroi da saba ya bal lai adu di sana list the saba ya yon ba ya da ba yon la su ka na roi da ba hoji nan na akhoi na khang da ba ma lai ras lam yon ba ya da ai yon ge ne kadai da di to kadai register to ko dom no no tamo si su lai ni ye si ai pi ge na akhoi adu gi ai akhoi yon na khan sa ba hoji ai na won da ai gi khun da te 100 yon la ge ne where are you going to register si da di nang gi lam da di system na ai na won da point manga lobudo hayang ma hanchim exactly aduna kon sai MLR LR 1916 se manipur pumta
uniform na chana je habasu yatri tana ko ja adu salam magadi ozagi lamdo register to adu cap lebede kine famina ra kanda adu article 371 cc su jingi ni haina logunu sesu manipur ki tama kana ningai adu mlr nlr sesu phajana tanaraga matam system to tawse ba adu akhoi da divide to honbe sidi hanagi system da ne haibne da exactly akhoi system aman ba hatar masi punna khangmina ba chungthong na ba jang ne ozara SKT kari suggestion haibing akhoi masi breeze hatar masi gi division se breeze to je hatar ozana jang sai khara de tham bikhre to makatan ka sigi matang da akhoi gi oza sagna hairi sigi continuity da akhoi gi mitai pangal gi su khitang thamoi da puamaga leiba area khara lei maruina akhoi na 2017 gi angan ba sarukta akhoi gi matam da akhoi 2017 gi mamang da 2014 gi mamang da MSDP ka multi sectoral developmental program masi minority affairs ki amna chunk oiba amna chawba fund gi akhoi gi kari gi saruk amani hairiba si state na 10% 90:10 ne center na 90% adu maina tawga da wada da hari matam sida matam du gi haukiba akhoi gi regime da akhoi gi manmohan singh gi matam da minority affairs da 15 point program adu da makal mate mayam du tawrakan sida matam du da leirammi ba akhoi gi structure si it's horrible akhoi gi minority hai na India government na amadi Manipur gi matam du gi paliba government na akhoi gi kari tawrammi se akhoi allocate tawrammi ba block si ani khakta ne ba Imphal is ki kairao bitra akhoi gi CD block aduga Jiribam si matam du da Manipur gi akhoi gi Imphal is ki manung da lai hairiba ani si khakta da minority concentrated area ni aregi moi di luckily akhoi oja sang KASAR khoi gi di Christianity ni na entire moi gi dum hilli si dum moi gi oi kari ware tampak si da hairiba mafam si da paisa kayam na manipulate kamaina tawi fund kamaina allocate tawi masigi basis si project si kamaina district level committee state level committee state empowerment committee adudagi amaka national gi level dagi empowerment committee sina yengsil tawdori ne masigi basis si selection si karai da tawga da jai kanda 2011 gi census ta basis hoi ga do 2011 gi census ta location khara mafam khara hairiba mafam sing se Christian 4% bho yona ta da mafam se 84% yona tai hairaga project lo thuam hauji ma khoi gi Manipur gi CSO khara na yam kan na kai dori matam du da ai gon da madu gi pura finding sama matam du gi the then khoi gi minister khoi minority affairs ki da sal lagai khoi faja na kai dodana khotana khoi brief tawroi madu gi secretary kauraga khudak to the project lab kadam ni khokadam me kai na tawroki ba lai just like ngasi tribal da 371 sigi ningdon pombi basi we are also the same situation which we are facing right now I go in a high da buduna tongan banega ozar raj na ngasi as a koi media gi kari sida laira kan da haira iba posina tongan ban narrative amane but real world na laira sina tongan ban narrative amane aduna minority sing sigi tawfam thokpa adugi do khoi na chawrak na pa ba kan 3000 plus crore gi senfam ne ba hairiba matam da leiram ni ba kari si adugi 3000 si 2.3739 lakhs khakta ne khoi gi 2011 gi census ki record ki matung ina adugi yumthong khuding da lupa kya kya thungem te yeng bi infrastructure kya saukhat pa yage sem te yeng bi forcefully divert tawraga hairi mafam sing do sini ai koi na thijan ba ka da kyam kan na phangje do jara khoi corrupted official sing na tawbo oroi da brother madugi si it's not ngasai keno si ethnic polarization adugi do forcefully ai khoi gi na complaint tawruba ka na madugi do threat lay okay corrupted oi gi hai gadra khari no hai gadra makhal mathen do forcefully le na ma tawkhre tongan mayam mi khoi de evidence like masi this is not the right place to say ai hiding idi hoji ki hai re disparities mayam sing se sigi si mana halaba kan do da Manipur si da achouba balance ma leirammi ba imbalancing si da gi balance ma purakari hai bagi thajabu do ya wang na lei loina na hoji ki hai re area si da jana ekoi hai bi khriba ma de ekoi mayam se masigi si mang dai khoi problem ma leire sida khoi gi cloud khoi masi madi yare kanano kharana sanari na su yare aduga sigi solution je khoi pithribi masak khanga ba touch to banga ma ba adugum ba khoi gum ba khara hamin naraga wari sasi haibe yadri si kari gino right we as a mitai pangal community we khoi di kari su amma phawba su demand su tawjadri Manipur gi historically khoi
ipa ipu sing dona Manipur bu kanna na mata hoda jarak bam phama mamane ba hari mafam si hojik soi khoi kan khigani hai khigani ekhoi na tawgada ba maroi na ekhoi conflict resolution gi mata ang masjid ng hota panjaram ge mioi ani khatnare ga ni mioi ani sigi tongan tongan oi be ai punsil laga oi be ai lali hari be area si khangan bama ngambadar kan lai adu kan da solution purakane exactly Uza sangai ke khanar di aina lalibi area do soi khang jabatai uza sang lalibi area do khang jabatai ado ita di 70-30 natraga 60-40 ani do 10% du khak gap to ekoi kamaina mention ga ge do khang ga do ne sigi area si ahan bada hai da bida forceful kananu ma lao sumai tau si tau hana bai kui da nai koi gi honorable CM na ziri chatpa kanda Manipuri oina khanba mi leitre na ai koi gi kuki gi hal lamada margi hal lamada konsil laga hai budu Manipuri oinam ta khansi kanagam kharana kuki gi kanagam kharana naga gi kanagam kharana mitai gi khan loi leikre na haire ai khoi Manipuri gi ahan bada khansi that is the Manipur first jahana kansi Manipur first 22,000 square kilometers ida lairiba mayam sing sigi ahan bada khoi am ta khan gi exactly magi MLR LR 371 everything adu gi nuai ko anjab ground chalaga khoi karino masi soi khribe area sing do forgive and forget ta chalaraga karino Manipur si sa khana bam tang hona minas okay adubu akoi hek so haje akoi gi Manipur si ngasagi 22,327 square kilometer tu ghaktang geography tu katang Manipur nate Manipur hai se Manipur du da hari but 22,327 square kilometer gi manung daleri ba mi khudemak chingpa turel aduga mi punamak asina Manipur si sari bne have so we all are part of the state called Manipur atuna si akoi mayam si omuk sibu phajana rule tong ke damakta lermi ba tonga tonga policy program sing sena maram oraga mas effectively pangthok taba ruga corrupted oiba area natraga miyo sing mayam yaw sena maram oraga hai riba mayam sing se punna lemina pata problem lak pa don masida su external hand natraga invisible hand ma yawre su mayam khanga ba aduga ai khoi isana su soiri ha ba su khanga ba aru soiri ba se krai ho ba soiri no su khangge khanga ga masi accept of the target ai ga so ba se senior ha ba se accept of the target not only khang ba khatan yar knowing is not enough we have to accept if we have any flaws in us akoi da asoi biaw target mazu accept oraga punna chumthong mina target only khudum bi thilaga nange soibna duni akoi di soi diana sum lai target Manipur da ngasai gi us and them gi division hai patar masi lehendaram hona bad yam wabum oigene don koi punna changjan mina ba aduga understand to mina ba not only understand to bukhang na tana masi accept to mina ba matak ta habe gi not setting asigi the Manipur files ke edition se matang chal sin jergen asigi edition su mapung phan bi da makta oja homework poro bistam kana tha sa phonok chari appreciate you joining loren yambi ponom sang asigi edition se karam to bi gas SKTV Manipur ge tongan ba social media handles sing da join to biraga comment amadi feedback tha bir piya gani well ladies and gentlemen thank you so much for joining us from the other side of the screen until next time this is Rasan signing off karamjari